Laibasigi constitution ngana satkani haina angam mathausin wasak lokri mina phatragadi afaba constitution gi sanafam lairoi governor Laiba ki ate atopa mafam singda pangthokpagu Manipur su hamara sambidan hamara swabiman haiba thimda humdraga manga suba constitution day gi thoram pangthokri Impal ki kunung mamangda leba Manipur State Film Development Society MSFDS ki auditorium na pangthokpa thoramda governor yawn state asigi anga mathosingna constitution ngana satkani haibigi apun muwasuk longminaki Thoramadura Raja Sabak MP ning tholai sem sana jawba hanagi minister N Biren MLA sing chief secretary Dr Punit Kumar Goyal amasum masing yamlaba mahiroi sing sarugaki Thoramadura wangang ladura Manipur gi governor Ajay Kumar Balan haiki Kumza English amaga samapan ga nifuga mapan gi November 13 Constituent Assembly na India gi constitution adopt tawkhibagi ningsingningai oiba numit adubu nawhongna ningsingduna sahi khuding gi thoramasi pangthuktuna laki Kumza English amaga samapan ga yangkhai gi January 13 mapung phana constitution satnahan khiba tarabasu constitution satnarambagi yumpham thon khibadi November 13 ni Laibas ki miyoi kanglupuna maku sakmanaba thakti hingminanabagi panamda constitution semkhibani Komza English amaga samapan ga nifuga taruki December da constituent assembly gi ahanba mifamda thengnakiba khudong sadaba sing nahongna ningsingladuna maknaiki colonial rule dagi ningtama phanglakibada ngairingai India na tuan tuan ba khanglup kya khunda laibasida constitution ama satna hanana bahona ba khudong sadaba kya marum meonaki Drafting Committee ki Chairman Dr. B.R. Ambedkar gi mihamak sanba thausilna maram oiraga mapung phaba constitution ama semba ngamkhibani Dr. Ambedkar na Constituent Assembly da aroibo ena pikhiba warol na hongna palladuna governor naiki phanayamna phaba constitution ama semlabasu madubu satna hangadoriba miyoi singa du phatrabadi sanapham lairoi wakhalon asida yumpham oiba ngasi phawbad India gi mafam khudimakta constitution gi kanglon sing mapung phana satna handuna lakli hainasu paus ta phungdokli Police na miyambu nungsigadabani tathi tawoina tawbiba sumde N Biren Police personnel singna mathau pangthokpada miyambu nungsigadabani kaidongai dosu tathi tawoina tawbiba sumdi haina Manipur gi hanagi chief minister N Biren na phungdokli hairebo apam sing asi constitution day gi thorom yawu lakpada paumi sing hangbu wang amagi pakhom piraduna haikibani mangna haiki police na minung siga loidana mathau pangthokadabani hana khudong sadaba tanpha mayuk narabasu ka henba thong tawridabani Internally displaced person IDP singi mayok police na satakiba thong amasum miyamna sangai festival pangthokpa yaningdabagi matangna permission hangki puwang amagi pakhumna mangna hai democracy da violence ki sanapham leiti sangai festival boycott tawbagi matangna hangbohong amagi pakhum piradun mangna ki sangai festival pangthokpa natragana pangthoktaba haibasi lainga ki apamagi makha poli Hiramasi matana karigumba comment amata piningai leiti democracy satpa laiba oibani na apama mina festival pangthokpa akaiba leiti sapmana bamong yaningdaba miyoisina masagi aningba apama wakalon phungdokpadasu thoidong akaiba leiti panba yabade sawumbum amasum sajiwada hangba relief camp singa sangjafam lauduna leiriba dolai thabi ikaw amadi sadu yengkhomangi IDP sing mayumna hanjaragi haiduna lakpada police na lambi da thatlaga yamna tathi tawoina tawbikhibagi saktam singi video viral oirakhibani personal singa duna sagolmang community health center da tear gas kapsin balaikrabani JAC na sangsilakpa khongjang khudemak mapung phana sagotkani SIC Thaubal Okram Wang matabada leiba Fancier High Secondary School gi nupi masa mahairoi anina school dagi halakpagi lambida sangai festival gi duty satluba kaksing police personnel sing tonglakpa bus amana thomduna mahairoi ama siraga ama sugon khibagi matangna police na miyoibigi minungsi ama tu utkidabagi thonga dubo singa Ideal Club SIC na akan mamongda yaningdaba phungdorakli Club asina thadorak pachiro lamana hai mahairoi ama siraga amana soktuna leiraba phawbada police personnel singaduna asokpa amasum laikhidraba nupi masa aduda minungsi utuna kannaba honabigi muhutta nanthokpa yananaba asi masa adubu uwa singthokpagum gari makhadagi singthokpa loinana asokpa adubu hanna yenglamdana sienkiba thawdo aduda asoba thawdang lauribi nupi police personnel duga mafam aduda duty tawduna lairama police personnel singi mathakta matik saba action lokadabani thawdo asigi mari lainana siemkiba JAC na sangsilakpa khongjang khudimakta youth progressive club singa mathak modern club amadi singa ideal club na mapung phana sorkani laikhidrabigi amadi soklabi mahairoigi imung manungi awabada saruk yarakli Nongmai panduna siri
Hengang police station ki manung sina leiba kontha khaba maning lekai ngarang numidang wairam thokiba thagdo amada kontha ahalup tagi asem tondon ba apokpigi ming gonindro kauba miye manung maina panduna siri ma kamdau na nungmai maruna pan khibano haipigi matang na sab saba pau phangdri adumapu soibedegi mamana ba amagi license ganna kapthurak par panduna phibam luna sokpegi ras ministry matam khara laikat naraba tungna laikhidabani hari akupa pawngainari English singaniga kuntra phawbad awang nongpok te leiriba zio lising manga ga sanipan Israel da puna ba thaurang ayaba pikre India gi awang nongpok lamdam da lehauriba zio lising manga ga sanipan kumza English singaniga kuntra phawgi manung da Israel da puna ba gi thaurang Israel gi lengana ayaba pikre Jewish Agency for Israel na phongdokhibi ki matungina binai manasi haina khangnaba furup asi awang nongpok India da gi Israel da puna ba gi thaurang November 19 Israeli government ayaba piri mamang da hana ayaba pikraba jiu lising amaga sani yauna puna miyoi lising manga ga sani pan kumza English ngani kuntra phawgi manungda Israel da puna bagi warep ama lengana lokhibasi singthaningai oi haina Jewish Agency for Israel na phungdokhi agency sina maru oina thaudang lawraga matungda thaudang lawraga Israel gi ship Rabbinate Conversion Authority amadi Population and Immigration Authority ga kusamnaduna jiusing hondoklab thaurang lokhalakpani ningthina masa khangdokpagi thabak paikhatlaba matungna miyoi sing adu tongan flight singda hondoknaba thaurang tori thaurang asi lokhatpada sarona dollar million Immigration and Interaction Minister Officer Sophor Hiramasi gi matana pukhatkhiba proposal am Israel gi cabinet ayaba pikhibani thaurang asi ga mari lenana rabies ki mihut kangbu am India da lakadori Bosiem ki chairman lakthokiba mahairoi khunai de singnabani luptaru regular oina hablakhiba Board of Secondary Education Manipur Bosiem ki chairman tam loidringai maram amata pidana lakthokiba gi thawang asi mahairoi khunai da singnabani haina mahairoi luptaru thadorakpa chiror abana phungdorakli solution hai chairman lakthokraba mahaki mahutta education is ki director na board ki chairman ki charge puragani haina tholakhiba order asi national law of justice thugaiba loinana kumza English ngani ga kunga mathu ki August 13 Department of Personnel and Administrative Reform na thokiba office memorandum dugi point number 3 da yawriba wafam ki mayoktani bureaucrat officer singbu exam silang niba body da thambiganu haiba mahairoi singi kholaugi taiwana bu wapam ama oibana bosiem gi chairman lakthokiba gi order asi satna biaroi asigumba lenga ki khudak ningak pathabak tawbigi thawong asina bosiem gi thabak thoramna khudong chada ba tholakpi yahiri IDP singna masagi mayumna sangjarage lakpada police na tathi tawoina tawkhiba yaningde momo leima IDP singna mayumna sangjarage lakpada Manipur police na tathi tawoina tawbi yaningde haina all Manipur Tamil singni apon manupi lupki president yambe momo leimana penda ba phungturakli hairebo apum singa si lamsang thong maningda leiba lengthoi ngambi women's welfare association ki committee hall pangthoki ba lup asi lingkhat khibagi kungani palak subama pokumon thoram ga mari leinana wangang loduna phungtokibani thoram adur all Manipur singmi tami apon manupi lupki president yambe momo leima All Manipur Women Social Reformation and Development Samas Nupi Samas ki President Thoksum Ramni Apun Manipur Kanbi Imaluk Angkil ki President Laurem Nganbi United Committee Manipur UCM ki President YK Diren Education and Sports and Cultural Organization ki Secretary Organization Phyroism Razamni Luptaragani Pan Lamsangi President Nahakpa Memsa Amati Haikruzam Women Society ki Kulakpi Karang Sungbolu Allies Numit Laina Thauramadu ki President members ngone sarugaki loinana Thauramadu ka mari lena lupasigi asobo thaudang lawbi ramba laikidra by members ki photo da lai sukatun ikai khumna busukhi Thauramadu ka mari lena tami singmi ki President yambe momo laimana makata na phungdo khibada IDP singa si sahi ahumlom pharakle mayum kai thadoktun relief camp na sangjupam lawdun lerakpa makhoi ase aikhoi gi iraisa ngaktani iraisa singna mayum da sangjage Thaurang lakpada security force na ngakpi senbipi ki muhut tabada nungai rito bo haiwata sijanaduna tathi tawoina tawiba si all Manipur tami singmi apon manupi lupna thamoi sukna nuaiti masigi mathakta IDP singna wana leiringai matam sida lainga sangai festival pangthokpa si maram chade matam punamakta lup asina Manipur miyam gi damakta leptana thabak kya tawkhigani hane phongdokhi Kangpokpi district ki forest area da lam acre satret ki meya da poppy pambi sing thari N Biren
State asigi umangi jagasingna parksna poppy pambi tharibasing security force na angamba sakti sizinaduna leptana mga takhanbagi thawong kaya sa tharabasu Kangpopi district ki forest area da lam acre satret ki mia da parks na poppy pambi sing thare haba handak tanon satakhiba aerial survey ma da ningthina khangwamli maram aduna parks na thariba poppy pambi sing asi parks na mga nabigi damakta masiki mayokta akanba khongthang sing paikhatpa mathau tare hena former chief minister N Biren na mahaki ex thagalakpa orol amada foidi Makatana hairibana parksana poppy pambi thabigi thabak sa tharakpa asina umangi saruk sing sauna mga takhan badanatana state asigi cultural heritage ta sauna akiba piri lamdam asigi park sabu umangi saruk kaya ama poppy pambi tharakpa asina mga takhan khre hauzik lairiba PR government asina army Assam Rifle CRPF BSF NCB Manipur police amasum atop agency kya samnaduna tuan mafam sing lairiba poppy thariba mafam kya nungti numi khuding gi leptana mangan bi thawong sing sa thariba sigi suma thagat phongdokli adumoina ma poppy thabi ki problem as leptana hengalakli ain kaina poppy thariba sing gi matana satakhiba aerial survey gi footage sama share tawroduna former minister asina makata na phongdokhibada hairiba survey asi haukiba November 23 da pangtokhibani hairiba aerial survey du da Kangpokpi district ki sarpai mana police station ki manung chanba Makhan Hill range ki area da lam acre satret ki area da parks na poppy pambi tharam khiba tu thengna khibani poppy thariba jaga sing asi indigenous community sing sienglaba mafam amani haina launariba Mount Kaubur gi manak na amasu Kangla Tongbi Kangpokpi reserve forest ki area sing ni Poppy pambi thaban parks na umangi area sing mga takhalakpa amasung cultural akiba kya pirakliba sin thingduna Manipur gi ecological amasung cultural integrity asi mapung phana ngaknabi damakta parks na poppy pambi thariba sing asi mga takanabi damakta leptan akan mathaba kaya pekhatpa mathau tare nisu mathau tai hedin su paus na makata na pali tadana sun memam na thamjage du hausi koina ti memam paus matang se lusin jarage mas makata ba anoba update memam pun ngai mina sena channel sigi maikedi gi memang pham na makata na thamjari makata ba anoba update memam pun ngai mina si